Kuhize manakongda dung kholi je kaigino. Hoine cha akhui kesi je ngasi nong nini she makok si yam hai ne. Soul care pet clinic tam da puda yadra. Echa doctor na akhui kesi je otitis na heri ne. Papa otitis je kaino. Otitis hairiba laina asi petsingi manakong infection natraga inflammation tawba adubuni. Otitis asi karigumba pocha kharada allergic oibidagi inflammatory response lakpa natraga bacterial fungal viral infection laiba nakong singbi mandabadagi mosalakpa natraga ka hena singbi manbadagi irritation thokpana oirakpa yai. Otitis na naraba petsingna mako ka hena haiba manakongi mapana khotpa karigumba matamda hakachaba khangba ngamdabadagi lemaida onba khongba manam chenba sina chingba thengnagani. Laying bada pangwa wadaba adubu lai thoklabadi nakong manungda megat haibadi hanchak thajilakpa mana tathirakpa brain ganaknaba mafamda nai chachilakpa asina chingba thengnaba yai. Khudong chadabasing asidagi ngakthoknabagidamak soul care pet clinic tanabiu.